AR की Cheksin Wapham Manada Happidre Kukisingi attack Moreh Bazar Kaikhre IED ani Fagatkhre Moreh da deploy tawriba AR gi maike da ge akan ba Cheksin warol thamkhrabasu ngarang amugan na Kuki lalaw basing na Moreh Bazar tam na nongmay kapsilak padage potfam phambi sing kaiduna senakhre Kuki lalaw basing na fumlamba IED ani AR na Fagatkre haire पुलिस तगी फंगबा पाउ न हाई मोरे द लॉ एंड ऑर्डर की फिबम फत्तबना डिस्ट्रिक्ट एडमिनिस्ट्रेशन टेक्नोपल न ngarang ayu pung taruk tagi na numijung ba pung taraga ni thoi fawba curfew kom thokhe curfew kom thoklingai manung da ngarang ayu pung 3 ka minute taraga manga rom tabada Kuki lalaw basing na Moreh ward number 7 subdivisional hospital manaki singthak tagi sniper rifle na maru manga taruklom Moreh Bazar tam na kapsilakhe nongmay kapsilakhi ba duna maram oiraga Moreh Bazar da mana masing amade atai polam sing yolam ba kaithel phambi sing mipai na duna siana baga loina na kaithel kaikhi haire thawdok adugi pau phangbadagi Moreh da deploy tawriba security forcing na mafam adu da changsin duna yengsinkhe Kuki lalaw basing na nongmay gi landa adu Moreh Bazar National Highway 102 gi nagyat potfam phambi sing na pot yolingai matam da chatharaki ba nei adumakpu thawdok adu da soka pandi yawkhi de haire Amarom da ngaha nungthil pung 3 minute 13 rom tabada akak naba paw ama phangbadage Moreh da deploy tawriba manga suba AR gi petrol party amana ti yangnong khultaba Moreh bypass lambi da Kuki lalaw basing na state force ta attack tawnaba phumduna thamlamba IED ani recover tawkhe manga suba AR na phangkiba IED adu kilogram 3 gram 4 chang da lumme maduga samnaba napu machu amasung amuba machu gi meter 2.30 sangba flexible wire higok amasung angawba machugi meter 3.38 sangba flexible wire angangba amasung angawba machugi meter 4.41 ge flexible wire asangba machugi meter 5.3 sangba flexible meter gi wire su phangki haire